English PAODAM mi eng tabiribasingbu namaithem kajal devina khurumjari ahanbada maroiba pau pijari Science and Technology for Sustainable Manipur haiba hiramda numit humni sethagadaba Manipur Science Congress hodokre Professor Sana Zawbat lekhidabagi tara mangarak suba kumon tharom palan tawkhre Loinana Our Rights, Our Future Right Now haibasida International Human Rights Day pangthokre Mapung oiba pau Science and Technology for Sustainable Manipur haiba theme asigi makhada Department of Science and Technology Manipur amadi Manipur University gi mieng makhada Manipur Science and Technology Council Mastech amadi MU gi Department of Geology na sinduna numit humni sethagadaba Manipur Science Congress 2024 gi thawram ngasi MU gi Auditorium Hall da hodokre thawram aduda Science and Technology Manipur gi Minister Thaunawjam Biswajit Manipur University gi Vice Chancellor Professor N Lokendra Manipur University gi former BC Professor C Amuba Dhanamandri University gi former BC Professor N Rasmohan Science and Technology Manipur gi Secretary Hungyo Warsang amadi Mastech ki Director Dr. L Mini Ketanatri Guest President amadi Guest of Honor oina saru yaki Thawram hodokpaga mari lenana athoiba mithunglengi warwal piraduna Science and Technology Minister Biswajit na hai Miyoi bana taliba nungaiba punshi haibasi Science and Technology khaktana oithok hanba ngami anauba invention singda thawai hena lupchaba naha singi oinadi ngasigi asigumba platform asi aduki matik maru oi researcher scholar amadi scientist singi mapaldagi ekhoina kanaba kaya lauri makoina puthokpa invention natroga kanaba lausing kudemak mipung khuding khangan bangam labadi miyamna supukning thawalakani loinana India gi oina medical science amadi space science ki lamda malemda kalliba fida asi maru oina leina laichot amagi vaccine puthokpa haibasi yamdrabada chahi taragi mathakta changi adubu covid laichatna malemgi mipum tingna wanaraklaba matamda supnatagi tha taruki manungda vaccine ani India na puthokduna miyoi kayagi punsi kanbangam khibani space science ki lamdasu ISRO na achoba thaudang yari haiki hena wala ni sipote ado nagalan state na kamai to ge se ja makhoi ge ne na dum sham be ta to ko masi afa ko na te ba ai khoi na shoi ho buduna masi mi ji ko ye ba ade marakta ini industry pa ai da kai to ge da ai khoi gi lal kila na kari da ai khoi gi recognition bb ba to ga manipur gi Maithong yamba oja Professor Naurem Sana Zawba lekhidabagi chahi tara mangarak suba death anniversary gi thawram ngasi miyamna lekhidrabagi photo da laishu katuna pangthokre oja Sana Zawba Memorial Trust Manipur na sinduna ngasi larik yengbam lekai da leiba oja Sana Zawba Memorial Complex ta pangthoki pa thawram aduda minute ani 2 minute leptuna lekhidrabagi mafamda ikai khumnaba utki Thawram aduga mari lenana DM University gi Harnagi Vice Chancellor aduga Trust asigi na President Professor Nomaithem Rasmohan na hai lekhidraba Professor Naurem Sana Zawba asi maithong yamba iramda Manipur gi damak angamba thakta kathokhiba mishak amani mahakna hingninge matamda iramda masi mamanglomda pukhatnaba wakhal kaya puthokhi mahaki wakhalon asi yengluragadi mahak Manipur gi ani shuba lamyanba irabot ni haibada aimanba thokloi Guwahati University da mahakna maheroi ngai hauna oja Sana Zawba galoina rakhi matam aduda oja Sana Zawbadi University asigi Law College da Assistant Professor oina leibata natana ayamba matamda Manipur gi matangda wari sai loinana ngasi mak mahakna hinglamba thoklabadi hauzik lamda masida thokliba irang asigi waroishin ama purakna bahna bada achoba thaudang ama soidana laurakani haibagi thajaba adushu lei haina phongdokhi Manipur da nate Manipur taba jaga sing da Bangladesh da adegi Tripura da Assam da sala jala wajana Manipur gi saktam ji kaidana ba Manipur gi integrity langna da ba Manipur si anga pa unique oi ba amani haibagi wakalon si purna bo khona ba da on saur ba logi bane don ni student hoina Manipur akoi MC all Manipur
Caesar Hospital and Research Institute Langolgi free morning and evening OPD consultation December 13 tagi hauragani haina hospital asigi chief managing director Dr. KS Palin na phongdokre wafam asing asi Langol da leiba hospital asigi auditorium da pangthokiba paugi mifam amada wafam asi phongdor aduna Dr. Palin na hai miyam da ana layengi lamda kharada oirabasu safanaba service asi haudopani masina tongan tongan ba department singda ana layengi khudongchawa phanghalagani dermatology ENT, General Medicine, General Surgery, Obstetrics and Gynecology, Ophthalmology, Orthopedic, Pediatrics, Plastic and Reconstructive Surgery, Psychiatry, Respiratory Medicine, amasung Physical Medicine and Rehabilitation gi department singda lemna Dr. Tanabagi khudongchawa phanglagani masita sunnatana laboratory diagnostic da chada kun operation ga mari leinabada chada tara general ward bed charge da chada kun vaccination and medicine da chada tara discount piduna ana layeng lakliba singda hena khudongchawa oina ba piragani free consultation asi ayupung pandagi 13 fauba amadi nungthin pung amadagi ahum fauba registration tawbagi matam piri registration fee oina lupa kun lawgani hariba free consultation asi numit taruk ni hangani amasung nomaijing numitta hangoi service asi haudopagi pandamdi maru oina ana layengi hiramda sel yamna changba adu kharada oirabasu hanthaduna miyam pumba service asi kanaba phanghanba aduni masida sunatana telemedicine ge matengna leiriba khungang singdesu hariba ana layenge service amadi hidak langthak singsu yauhangani haiki amaromda chief minister haksel ge tingbang CHMT Ayushman Bharat card paiba singdesu service asigi kanaba chop chana phangani loina dialysis ke damok lakliba patient singi oinadi CMHT Ayushman card ke makhada tawbanina chada marifutara di lemna tawri dialysis machine anoba wairaga masing hena tawnabasu hotnari harakli Hojik Manipurda lairiba economy sida achoba financial help amadi pigane na koi khanjai aduga koina kadawagi free tawrigo haibasigi matangda mayamna ngari soina number 1 da hojik Community Network for Empowerment Kon Amadi Imphal East District Legal Service Authority Anina Sinduna Our Rights Our Future Right Now Haiba Hiramda International Human Rights Day gi tharom ama Palace Compound Leiba Kon gi conference hall da pangthokre tharomadu da Imphal East District Chief Judicial Magistrate Sorokhaibam Sadananda Kangleipa ki Maira gi Chief Editor Wangkhemcha Samjai amadi Kon gi President Rajkumar Nalini Kantana tharom gi maru oiba athoiba mithung lensing oina saru yaki tharom aduga Lenana Sorokhaibam Sadanandana chief guest ki warwal piratuna hai aikhoi miyoibana aikhoi gi rice phangnaba hotnabada aikhoi gi rice sing adu karino haiba hana khangba mathau tai masi khanglaba matamda aikhoi gi rice phangi natraga phangde haiba lepkadawribani amaromda constitution chatpa laibak ama oirabasu haujiki oriba phiba masida kadai yongna rule of law ngak na chatlige haibasisu achoba wahang ama oiri adumakpu human rights na piriba ase karino haibadu khangnaba aikhoi khudimak awareness piba mathau tari haiki This samani hana koi recognize tawramina moi gi damakta moi je hana gi phibamda moi je thadong na kai mateng pang sige moi gi rights na karino haji aware and bagi message sama pinin bana atu na koi individual level da koi gi isagi oiro then isagi family da oiro family members da oiro na jaga sa manawa sing da manawi sing All Manipur Recognized Private Schools Welfare Association Sinduna Tha Segi Anidagi Pangthokpa Horokiba Common Question Pre-Board Exam ngasi mai pakna loisinkhre ngasi aroiba numita optional subject tareki exam pangthokibaga loinana tongan be exam center kharada association ge team na yengsing khongchat chatki hariba exam asigi wahang che sing asi tongan ba machu singda English amadi maitai mayek version anida nambaga loinana apunba subject ki question 15 namduna boss semen loduna pangthokliba high SLC
pattern norms chap chana pangthokpa top exam ama oibaga loinana saru yariba mahiroi singna class 10 metric exam mayok na bada mark wangna fangduna pass percentage wangna pass tarok pamaramna exam asi chahi 18 chupna all Manipur recognized private schools welfare association asina pangthokuna lakli academic session 2024-25 ki oinasu exam asi ngasi mang ori ba Manipur gi luraba tanja sida mapung fana asoi angam yaudana pangthokpada mateng pangbiriba government civil society organization mahiroi sing guardian sing amadi education ga mari leinaba pumna mapu tawima khangba utpaga loinana mathang lakadaba chahi singdasu exam ase hena mapung fana pangthokna ba hotna badasu mateng pangbirakani haibagi atrepa thajaba thambaga loinana lisingani kunmanga gi February March ta board na lauduna pangthokadawriba HSLC exam da saru yagadawriba mahiroi khuding mai pakpa pina bishanu haina association asigi president L Joy Khumana paujelakli mahakna makhata na haikibada school singda angang singbo namduna thambagi chotnabi asi association na condemn tawbaga loinana hauze oriba association asigi yenglaga school singna mahiroi singi damak lakhapam thokpa adumakta lakhapina basu appeal tarokli loinana boss semgi leiba trayet na ba asisu mari leinaba authorities singna yengshin biduna loishin bina basu taksil lakli Gamena miyeng sangbiraga ngasi bosemgi staff amadi gamen ga muknari base athu matam loisin binanabagi damakta mari leinabasina hotna biu haibasi matanga aikoigi association society gi mari leinabasinda appeal tawjagi Kaksing Block Congress Committee ki advisory ki thaudang matam sangna pubiduna party SC ki chakwa thaurang kayada achobo thaudang kaya lobiram batanatana mahiroi kaya bu takpi tambiduna afaba samas ama semgat na bahotna biramba Kaksing Pajilekai dagi Oza P Kunjo Singna manung matam chadana lekidabada committee SC ki maikedagi thamoi shungna nungai taba phongdokpaga loinana lekidraba luchingba SC ki thawaina ingna chikna santi oina layuna ba minute ani 2 minute leptuna awawa phongdokhi ngasigi awawa phongdokpa tharom aduga mari leinana committee sigi secretary gi thau puriba lesang tham project na phongdokhibada lekhidraba oza si mathauda pukning changba paikhatluba thabak sing mai paktriba fawba hotnaba mishak amani mahaki thaudang samasida yamna chawi mahaki lamjing makhada party sigi chakhotnaba thabak thauram kaya ama paikhatpadagi party asi haujik miyamna thajanaba party ama oiduna leiribani mahakna manung matam chadana party asi bu thadokuna chatkhiba asi party gi khwaidagi chauna mangjabata natana menshunba ngamlaroidaba awatpa ahoba ama matam chukpada lehauragani haina phongdorakhi ngasigi awaba phongdokpagi mifam aduda Manipur Pradesh Block Congress Committee ke Secretary ke Thau Puriba KSS Kennedy Block Congress Committee ke Thau Puriba Singh amadi Kaksing Municipal Council ke Ward number 1 2 amadi 8 ke Caretaker Councillor Singh su saruk yaki Saknai raba oza educationist amadi Ayiba Pukrambam Kunjo Singna Laikidabada Saite Seva Samiti Kaksing Amadi Machasanu Kaksing na Awawa Phongdokre Awawa Phongdokpagi mifamadu Samiti SG editor aduga Machasanu gina President Oina Thau Puribi Dr. Nomaitem Pramodini gi Kaksing Makha Lekai Rasdani Parengda Leibagi Yumda Samiti SG President Khetri Bir Amadi Machasanu gi President Dr. Nomaitem Pramodini na Tharomapu Sing Oina Saru Yaduna Pangthokibani Mifamadu da Saru Yakiba Singna Laikidravagi Thawaina Taibang Mapugi Leifamda Ingna Chukna Layunabagi Damak minute ani 2 minute letuna Thauni Jaki Lunana Laikidravagi Imung Manungi Awabadasu Saite Seva Samiti Kaksing Amadi Machasanu Kaksing na Saru Yarak Maitai Sege Maru Oiba Lai Ama Oriba Fawebi Imagis Asengba Kubam Oriba Tawal District Ningel Fawebi Tarumbam Chingda Miyamgi Matenga Loinana Nauna Sakiba Fawebi gi Laisang asi Haunabi Matung Inna Sangakibaga Loinana Ira Thauni Tharom Pangthokre Sri Sri Govindaji Temple Board Trairap Loishangi Angom Ningthau Senjam Surjitna Riban Kaktuna Sangaduna Pangthokiba Tharom aduga mari leinana Manipur Pandit Loishangi Pandit Ngari Yanbam Khombana Hai Mafam asi lai haktaktagi hauna Fawebi Ching haina adum khangnaduna lakpani Manipur Pandit Loishangi laikoktasu trama kontrata suba laikokta challaga lei mafam asida lairamba kuki furup singna ayat apan pibadagi hanadi ningthina laishang
lingba lai khurumba harauba phanglamde mashina maram oiraga string asigi mataida mamingtagi oina poinu thada phau khara hairaga thaunijaba tawduna losinkhibani adubo kumja kuni thoigi august tagi nungbi yunglaga laisang asi miyamge matenga loinana saba hawraklaga ngasi sangabani haiki amaromda thawamga mari lenana ima phawaibi thawgalup committee ge secretary thangjam joy kumar na ngasi sangari ba laisang asi tha khudingi punima numita sanglen asi thong hangani miyamna ira thawniba lakpiu loinana laisang asi bu sana bhotna bada mateng panglakhiba khudingmapu ikai khomnaba utli haina phongdokhi Universal Friendship Organization UFO gi makhada leriba Maitei Huyan Lalong Sintam Sanglen Satjal Academic Eastern Headquarter number 1 Nongpok Sekmai Battalion gi manung chana leiba Yaripok Malom Branch gi kunipan suba Rising Day atram batharom amaga loinana organization asigi luching purial da ikai khumna oduna pangthokre tharom aduda KS Soba Singh Chairperson Thawal Jila Parishad na ibudo pakhang bayekpa malem gi phira chungkaduna paihan khibaga loinana S Kumar Maitei Pradhan Leirong Thel Ningel GP N Jogen Singh Upapradhan Leirong Thel Ningel GP Nisu Saruk Yaki Loinana organization asigi General Secretary Home L Doyumba Joint Secretary Home Y Wang Thoiba Nongpok Panatengol Lakpa Lushangi Commander Y Chingsang Lakpa Deputy Commander H Chorjit Battalion Commander Singalunana organization asigi Maitei Laloi Singshu Saruk Yaki Khambok Development Society KDS ki manga suba mapo kumonga mari lenana ngasi Khambok ta leiba Thawal District Hospital gi Blood Center and Transfusion Unit ta nomagi oiba blood donation camp kam awareness campaign gi tharom ama pangthokre Khambok Development Society gi manga suba mapo kumonga mari lenana pangthokiba I katpagi tharom asida punna mioi 19 na I katki tharom gi matangda Khambok Development Society gi Secretary Thokjom Bishorjit na hai ngasi di laying sangsingda igi mathau asi yamna leire maram ashina mioiba amagi thawai kanbada khwaidagi maru oiriba I katpa haibasi KDS ki thongmi singisu apambani maram asina ngase KDS ki manga suba mapok namin ashida asigumlaba I katpagi tharom asi pangthokpani haina phongdokhi mahakna makha takhibada lakliba December 15 da KDS ki manga suba mapok numit ka mari lenana tharom ama pangthokani hariba tharom ashida ngasi I katkiba miyoi shingda certificate amadi blood donor card sing thokani Kanglei Voluntary Workers Association KBHWA Koksai gi Nifumatai Shuba Mapo Common Tharom Koksai Lampakta Pangthokre Tharom gi saru ama oina KBHWA amadi IMC gi junior amadi sub junior team na friendly handball match ani sanakre Tharom gi matangda wa ngangloduna chief guest oina saru yakhiba Mayang Imphal BJP Mandal gi president Irom Rabina hai Manipur asida hojik tangdu leitadaba fibam amada leirabasu sana khotnamagi lam asidadi leithokpa yadi maramdi sanabagi lamda Manipurgi sanaroi aduna iramdam ashigi mingchat puraklibani tangdu leitadaba fibam asina maram oiraga matam kaya mathau tawduna leirabasu KBHWA na ngasidi mathau ningthina tawduna sanaroi amadi playground asibu yokhatuna thamba asti nungaiba fawi masida sunatana Manipur Handball Association na akhanaba initiative lawraga maikai asigi sanaroi kayabu ningthina guideline pibadagi ngasidi maikai asigi amadi association asigi sanaroi kaya handak Manipurgi mahus sinduna atopa state singda sanaba sakadauri masi maikai asigi oina chauthok chaningai ni luraba tanphamasida sanaroi singbo yokhatuna national amadi international level yauna sanaba ngamnaba ahenba thauna haminasi sanaroi singnasu state asida khakta natana national amadi international ge thakta Manipurgi mingchat purakpa ngamnaba hotnabiu haiki Uripok Apunba Loop amadi Uripok Nupi Apunba Loop na Juri Bangi Boro Bekra Police Station gi manung chana leiba Jakurado da angang ahum amadi nupi ahum punna mioi tarukpo Marku ki jo terrorist sing na pharba matung minung shileitana hatkibadu da chena sing phaduna ak pacharak pi driba fawba changsilakpa khuthang chora helakpagi khongjang ngasiga thana numit Kunipani Sukre Sangsaliba Kongjang Asiga Mari Lenana Loop Asigi Thongmi Amana Haikibada Kongjang Asi Tha Phagadaba Nini Dangairi Hauzik Fawa Mihatpa Phabadi Layadana Combing Operation Tawi Habagi Pau Phawa Takhidre Lengak na
Ngairibasi mihatpasingdu chahi ahal oiraga masa masagi ana ayekna mathanda swijabadura natraga maitai miyamsing lau kumba chatpa khudingi ama ani khara hathan nupi angang khara faraga hathan tawraga furup ase mutpa ngairibra haiki Iraboy Foundation Manipur Head Office amadi Kaksing District Branch ani na khusam naraga ningtham laro ke maru marang kaya Kaksing District na koliba area kaya da yenthokduna lomi chahung gi mathakta kanabai phangankhre lojana hauji chahi ani fazilakadawraba lan asina maram oiraga lomi shinmi kaya da aduke matik awaba chaitheng kaya ama nangliba asigi mieng makhada Kaksing District na labuk ingkhol khudingmak sanghandaba yade haibagi pandamda khongthang asila khotpani hari Delhi की उत्तम नागर की AAP MLA नरेश बाल्यानबो ऑर्गेनाइज क्राइम का मरी लेनबा केस अमदा पुलिस कस्टडी थमनबा दिल्ली कोर्ट अमना ऑर्डर थोखरे अहानबददी मदु कोर्ट अदुना याखिदबनी केस अदुगा मरी लेनना नरेश बाल्यानबो कोर्ट पुथोकलबा मतुंगदा स्पेशल जज काबेरी बावेजाना ऑर्डर अदु थोखिबनी महाराष्ट्र कंट्रोल ऑफ Organized Crime Act MCOCA की मखादा लॉस तौबा केस अमदा निमित तरानीगा अमुक कस्टडी लौथनबा पुलिस न थारकपा एप्लीकेशन हानना जस्ट अदुना याखिद्रबनी पुलिस के महौस सेंदुना स्पेशल पब्लिक प्रोसिक्यूटर अखान प्रताप सिंह ना केस अदु लौटुनरिबा सिंह थिगतपदा नरेश बाल्यान गे कस्टडी थमदुना वहंग पाहोंग तौनबगी यामनमक दरकार ओइ हाइना कोर्ट फोंदोकी लॉ मेकर बाल्यान डिसेंबर 3 दा ऑर्गेनाइज्ड क्राइम केस सिंगदा चेन्नई हाइदुना फाखिबनी अरोइबदा मरु ओइबा पाउ अमुकाना पिजरी Science and Technology for Sustainable Manipur हाइबा हिरमदा नुमित हुमनि सेथगदबा मणिपुर साइंस कांग्रेस हौदोखरे प्रोफेसर सना जावबा लैखिदबगी 15 रक सुबा कुमन थौरम पालन तौखरे लोयना Our Rights Our Future Right Now हाइबसिदा इंटरनेशनल ह्यूमन राइट्स डे पांगथोखरे matang asida imes padon sanok sabalo shinjari mi eng tabiri besengbu amukana kurumjari